पाउजेद युमफम ओइबा मरुइबा पाउ खरा अपडेट तौजरे यूसीएम की ई खोंगुल लेबगी खोंगचत यूसीएम की टीम सिलोंग मणिपुर राजबरी की मफानदा अहिंग जरेखरे मणिपुर की मफानदा चोइना ताखरफ मणिपुरी सिंह की खोंगुल लीव ई खोंगुल लेबगी खोंगचत कमरी लैनन सिलोंग मणिपुर राजबरी द थुंगलखिबा मीडिया अमसुंग यूसीएम की टीम राजबरी मनुंगदा लेफम प्लेटबन मफानदा ओइना अहिंग जरेखरे थाजे की तरह निथुइदगी हौदुना यूसीएम की प्रेसिडेंट जोचंद्र कोंथोगम जनरल सेक्रेटरी ngangom deva IFR secretary laisem balamaba secretary youth affairs M Sanatomba amsung media loitana manipur ge wangmada suena ta khraba manipuri sing ponsi baril khangna ba kidamak igi khongul libagi khongsada si jathaduna lagle masigi manung sana ngarang freedom fighter major songtha miyana aroi fajai tan ki tripura da leiwa naran khamada satke mafam asidagi tholak tuna ngasi silong rajbari da thunglaki bane aduba silong Laitung khradha leba Manipur Rajbari da ngasi tim masi thunglaki aduba masi da lefam chafum leitabadagi tim masi Rajbari ki manungda lepa fangkide aduba Rajbari asigi compound da ahingjareke masi ki matang da silong Rajbari asibu sangkaduna leba Manipur government ki AD ki assistant license officer RS Jirai Chanhai ki UCM amusum media ki tim da Manipur ki mapanda chuina takraba Manipuri sing ki ki khongol liba ki khongchat amalakуда silong Rajbari asida jare phangpiba ngamdaba silai bakthi bane atop pau amadana bomna sokan kiva nufadu laikidre thasi ki tara gani toy ki namirang da susan vorke jion street da bom pokai bagi thau thau chok thuna likhandara ki ba Deepak Kumar hoke ba ahing nonge matho ponga ba gabene jakai mangaram ta bada laikidre haire police da ki fangpu fangna hai thau thau da mak sok padagi note a o sida laiba ras medicity da laikandara ki bare ma hoke ba ahing matung pung abaga bene jakai mangaram ta bada hostel asimuk da laikandara bangam da laikida bare asib haksang ngasi postmortem examination chathara matung imung manung desinakre nopi yam jauna lalhova ani fare police Bishnupur district police commando amasung Assam Rifles ke apan team amana aina thingraba lalhawlu UNLF ke keder nopi yam jauna ani fare paraba singadu ki ngangbam thoi sing Elias tamza sahi kuntra apopa gi mem Rajesor Nambol Haikrujam amasung Salam Ningol Konjembam Ongbi Isan Devi sahi kuntra maga mapuraba gi mem ke gozen Tronglawi makhalai kaine police dagi phangba pauna hai ngasi epung tara makar tabada kainu thongkha area da laloba khara leire aiba agangna pa pau ma phangba dagi Bishnupur district police ki SP and herojit amsung addition SP of Rasan Roni mayang bamdagi mijeng makha da commando OC Suedar Y Santi Sen Lusingba Suedar Y Sakti Sen Lusingba district police commando amsung tara ga taruk Subha Sam Rifles ke apan batim amana Mafam maduda sangsin duna thiba humba kitabak chathaki maduda ngangbam thoi sing Elias tamsa kainu thongkha waiting shed manak thaki phaki bane amarumda ngasinung tilpung ahum makarum tabada oinam bazar area da commando kunmapan suba Assam Rifles amasun pi police yawba team amada thiba humba kitabak chathabada isan phaki bane maki madak da nambol VS na case amalo khale haire makatarakba atopa pau madana Tokyo school sing the some quad amasung underwear ki sainaba chanakanglon amlenga thalau thor phadu mairoi sna yakidre Japan ki konung Tokyo da leba kasigi lekan school tamliva mairoi sin sam hat pagi mahung amasung makoina setpa underwear ki rol do school mairoi sin akan bamung da janing da phang dok paga loina chanakidre haire Japan da phang pau se minus sin window of source amadagi phang torak pada April thada ki leba kas leba public school Sani hian bada mailoi sangsing adu mailoi sina yam drabada chana kaglon manga in gadabane madu gi manung chana makoi gi masamadu amubu masu wai gadabani ana pangtora ki bane Japanese gi miyam hana khangba amadi thajawa laikre madode lengang na piba chana kaglon asi khana chat phai basi afaba mane thaudoga sida Tokyo Metropolitan Board of Education gi member Kauri Yamaguchi la phongdo ki bada lengang na pirak liba chana kaglon asi mailoi sing khudong chaba mas afaba lambi mo wai gane masada lamda masida chana kaglon ngak pa Laiba kamu oina bipung kudina khangna gani aike tanjang sida atop member yutogi damura na phongtora pada laikan dalur di bawari basi laiba kasi ga chupa mangda changsin ga ba khongthang amari aike masigi ba mangda Tokyo the level school sangkai amagi mairoi singte makoi gi basam basi ifa phaba amadi yy tabaga loina amubo su oida ba thengna ke madu khumna thijelubada makoi masamadu hapan tagna khusim gi oiba nati haiba khangke Tokyo Metropolitan Government Salaiba High School sama gongput atre ke manungda school hompodra mapan gi mahiroi singte makoi ge alaman singna makoi gi certificate sahi pi dun chommi haduna report birake adwa Tokyo Board of Education nadi sam gi certificate asikakta na compulsory oide Japan nam bhai tapliba mahiroi singta makoi gi sam gi machu
accessories makeup amasung uniform loinana nupi macha singi skill ki asangba asigi matangdi yamna akan barul chanari bane handak tadangna Japan ki school khara da mahiri nupi macha sina makoi ki masamda ponytail tawwa thingbaga loinana makoi ki tungda sam Koin ba sina mahiri nupi macha sina sexually excited welly haibagdam athing matham krabane asing ba rule asibo black rule aina khangna da komsing dising amaga chani pan hom podra gi matamda amakhan jilakpa gi mongda lenga na chilakliba asina school da asobo wa thokam rakna basin bani aina mahiri sina phongdorakle governor da wangang lingai da apan ba piru bagi akhil gogoi asam assembly dagi suspend tawrure independent MLA akhil gogoi ngasi assam assembly dagi suspend tawrure masi mhangna BJP government na lak amade employment pigani aina thajaba Peki batu ki isu adu governor Jagdish Mukhina budget session ki alwan nabita wangang lingeda hanjin hanjin pukatun apan bapiro bakini aige speaker Viswajit Daima ina gogoida governor wangang lingai ki matam dam hak house tadok naraba apil tauke gogoina house tadok tun sat kite amade placard am ulake maduki matung da marsen sinam hapo mapan den thoke governor makha talam hakila mai kuntra gani pan pan ba space adu puthoke Mugina hai Michael gi matam da hai dokhi bo form singa do thabak don thok na ba government ai koi na ha sing da thabak lak ama pina da gi process tawre mana mathang da state government da tongan tongan ba forcing da na sing recruit to na ba state government da thabak ya pa khali ai ke na sing da thabak lak ama pi ba da gi hendok to na go hoina lomi sing da gi faul laisin ba yelong mi sing da lam gi lahin ba amadi water supply scheme da corruption thingna ba yauna issue kaya ma so ai khana da ba honari ai na mukhi na ma ke space to dai ke Governor ki space piring aida apan bapirak tanaba speaker na mahak hai kraba matung da mahak atumak pham da laikre Governor ki address logor pa matung da house amuk hanna pham ba golak paga speaker na gogoi ki suspension adu hangat ke Tesla amasung space ki ex CEO Elon Musk na Russia ki president ka fight tauna ba pami aikre Tesla ki ex CEO Elon Musk na mahak ki Twitter da thador pa worol amada Russia ki president Vladimir Putin na Ukraine da landari ba sikana bu penda ba fongtuk tana Putin ga challenge tamna fight tauna ba pami ai ba wafam phongtora kre magi world da kanama ta yaw da ba mayuk na ba lan pham amda mawadi khaktang fight tauna ba pami ana Russia ge alphabet sin na tuna mahak ki Twitter da thagala khibani haju ba budi Ukraine akan bijum bi abagam lepli masina tagli bidi makhoi ani ko ba lan pham asta karamba baravek pa bana lan asingam ga da ge ai ba dune Karigama Putin ki masagi Twitter account later badi Mox na Putin ke fight tauna si ai ba wafam asi ki confirmation amma Russia gi official Twitter da natrakan Russia gi official oiba email mata baba ringi fada si yai natrakan jade ai bado kangal lagu ai bado Mox na makata na phang dorakle hanana Elon Musk ai ba MUSC malem da khwadi gi paisa pai ba miwe am oiram bane mana magi company Starlink satellite na tuna Ukraine gi war manung asida internet connectivity ki khudong sa pi ki ba misang ne Mamang da ki February kun mga Russia na Ukraine da lalaw thokro ba matung da President Putin na Ukraine da special military operations sa tatuna bafam atoki military singnam tanab amadi kangkong China da order taw khibane UN ke record matungin na yamdravada lanfam adu da civilian sa mga marfudra atruk sikre aina para baso asing ba sikiba masingdi mastagi ka hena helam gani aina thajanare mioi million kya na mai makai thaduk tulan jena khre yamdravada Ukraine ki mioi million 2.8 fall hena masong ato ba jumthang na balibak sidalla jena khabane Tanja sida Ukraine amasung Russia ki delegate na amu bana ngasi anoba round number ki wari sabai khongjang changsale haju gori ba fifam asida lebak ani ki delegation ki thak to na dona wari sariba asida foreign minister sing jawna khanani dari ba asida post ko ba decision amadalova ngamdana lai hana su Elon Musk na bakata na phongdorakle aribida content sing asigi margoi ba pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yangberi ba panamak pathaga sari channel asanda tamta kanara bade subscribe tabi tribesana subscribe tabi romoloinana like and share tabu su kawi gunum namak po amakana thaga sari